ꯎꯕꯗꯒꯤ ꯗ꯭ꯔꯛ ꯍꯥꯏꯕ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯇꯨꯝꯅ ꯉꯥꯡꯍꯜꯂꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯣꯃꯤꯁꯅꯦꯕ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯗ꯭ꯔꯤꯐꯥꯎꯕ ꯑꯩꯈꯣꯏ ꯇꯨꯝꯃꯣꯏ ꯆꯥꯔꯣꯏ ꯁꯤ ꯇꯧꯗ꯭ꯔꯤꯐꯥꯎꯕ ꯑꯩꯈꯣꯏ ꯇꯨꯝꯃꯣꯏ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯪꯁꯟ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯩ ꯊꯥꯔꯛꯀꯦ ꯏꯃꯥ ꯏꯆꯥꯁꯤꯡ IDPꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯗ ꯂꯩꯕꯁꯤꯡ ꯌꯨꯝ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯗꯣꯔꯦ ꯀꯩꯅꯣꯗꯁꯨ ꯁꯥꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯈꯨꯕꯥꯂꯥꯗ ꯑꯩ ꯍꯧꯖꯤꯛ ꯍꯟꯈꯤꯕꯗ ꯌꯨꯝ ꯌꯦꯡꯗꯣꯏꯅꯤ ꯁꯤꯗꯁꯨ ꯁꯥꯏꯇꯣꯟꯗ ꯁꯥꯔꯤ ꯀꯧꯇꯥꯗ ꯁꯥꯔꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗꯕ ꯃꯐꯝꯗ ꯆꯪꯉꯨ ꯑꯣꯏꯅꯗꯤ ꯍꯦꯛꯇ ꯆꯪꯉꯔꯣꯏ ꯃꯔꯝꯗꯤ ꯃꯤ ꯐꯠꯇꯕ ꯍꯥꯏꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯃꯤ ꯐꯠꯇꯕ ꯂꯩꯕ ꯃꯐꯝꯗꯨꯗ ꯅꯈꯣꯏꯕꯨ ꯁꯦꯐ ꯑꯣꯏꯅ ꯐꯖꯅ ꯂꯩꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯆꯪꯉꯨ ꯑꯣꯏꯅ ꯆꯪꯍꯟꯈꯤꯔꯣꯏ ꯉꯁꯤ ꯌꯨꯝ 2,000ꯒꯤ ꯃꯌꯥꯗ ꯑꯩꯈꯣoi ꯆꯪꯍꯟꯈ꯭ꯔꯦ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯌꯦꯡꯅꯕꯅ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯁꯣꯛꯄ ꯉꯝꯃꯔꯣꯏꯀꯣ ꯍꯥꯏꯔꯀꯥꯟꯗ ꯆꯪꯍꯟꯕꯅꯤ ꯑꯗꯨꯅ ꯌꯨꯝ 2,000ꯒꯤ ꯍꯦꯟꯅ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯀꯥꯟꯗ ꯆꯪꯍꯟꯖꯒꯅꯤ ꯃꯔꯛꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯋꯥꯔꯧꯕꯤꯒꯅꯨ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 500ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯄꯤꯈ꯭ꯔꯦ ꯁꯥꯔꯚꯤꯁ ꯃꯄꯥꯟꯗ ꯊꯥꯕ ꯌꯥꯎꯅ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯃꯤ 500ꯒꯤ ꯃꯌꯥꯗ ꯄꯤꯈ꯭ꯔꯦꯕ ꯀꯩꯅꯣ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯀꯝꯄꯅꯤꯁꯤꯡꯗ ꯇꯧꯕ ꯌꯥꯎꯅ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤꯗ ꯄꯤꯕꯗ ꯍꯟꯗꯛꯇꯗ ꯃꯤ 300ꯃꯨꯛꯅꯤ ꯄꯤꯔꯤꯁꯤ ꯑꯗꯨꯅ IDP ꯂꯥꯏꯕꯛ ꯊꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯁꯨ ꯂꯩꯔꯦ ꯍꯌꯦꯡꯗꯒꯤꯔ ꯍꯥꯡꯆꯤꯠꯇꯒꯤꯔ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯅꯥꯕꯒꯤ ꯀꯥꯔꯗ ꯐꯪꯗꯕ ꯌꯥꯎꯕ꯭ꯔꯥ ꯆꯦꯡꯒꯤ ꯀꯥꯔꯗ ꯐꯪꯗꯕ ꯌꯥꯎꯕ꯭ꯔꯥ ꯂꯥꯌꯦꯡꯅꯕꯒꯤ ꯗꯥꯛꯇꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯍꯌꯦꯡꯃꯛ ꯍꯦꯛꯇ DC ꯈꯪꯗꯦ ꯗꯣꯛꯇꯔ ꯈꯪꯗꯦ ꯊꯥꯔꯒ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯑꯩ ꯇꯧꯒꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯁꯤꯟꯒꯅꯤ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ ꯀꯔꯤꯃꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ नखोई मयाम खरदी कथोकपदुना इजाति कनमगदोरिनि इरेबा कनमगदोरिनि मदुगी दमकनि अखोई नखोई बखोइना अदुगी मते लुनि लौजरिसि आई लोसलकपसिदा आइगिनो प्रेमचंद्र मबुकसे नाम सेंगनि मरिन पाले आइना खामबदनि अमोस मास मास तवे दु तोरेदा तोरे चक्के नैनंग सकनो इलेक्टेड मेंबर हैबसे अखोइदी लोना आइना तौगदबनि अखोइ खुलाइ पाइबे यादे अखोइ भाइरन लुइबे यादे खामबदा बा अदुना हेक्ता संगमबसु यावि मासे अदुना मरिल सेनि तिनबे नुगाय अदुना माना डिमांड तौब खरा लाइ मासे लोइ पिथोंगे गसि खन कैनोगी सिगी लंबी से एक्सपेंशन तब यार गोविंदा से बनी जो वर्क मिनिस्टर आई आदुना ने थोइना वर्क मिनिस्टर पुला से लंबी से पाखोर तक वर्क मिनिस्टर से मयूम संग दमे कोई मयूम से तक मयूम से तक महिक मयाम मयूम का तो महिक अदई महिक से लोई फार का जे एने से तार रे जेल द मोय सही मरी मंगा तरा दे लेरी अदुना सिगी से रोड फ्रॉम कुंभी दगिना वांगू सी रापसिगी सी एक्सपेंशन ने अपग्रेडेशन ने ब्लैक टॉपिंग ने प्रेजेंट फने आंदे तवदा नंगी केंद्र से अदुगो पेंबा अपग्रेडेशन ऑफ द इंफ्रास्ट्रक्चर ऑफ द रीजनल पेंबा सिगी सिटी मणिपुर सिम खतनी अदुना मसेगी दउदा को अहन बगे वन पला यांखै काइथोगा सुब्सोय सोइद्र मसिम तो पाइखलागे हाइदर मसिम कोजोंगे अखोई गवर्नमेंट सना सना लाथोपे लोन संगाबनी को सेंमाय कना दुबी संगारे इमा कते रूमगनी एस अने पलुरी से इमा कते सबसोय हालानी हां यावरिब्रा इमा कते यावरि प्रश्न हाय अदगी से अपग्रेडेशन नहाय सिगी ग्राउंड से प्रेमचंद्र का सिना सगा पदा तमो सी ग्राउंड से नैना सेमनिंगे ना हाय अदु ग्राउंड से याम फजे याम चावी सानरो लेब्रो फुटबॉल सानबा वॉलीबॉल सानबा के गया हम कोई किसे ओके सानरो खर पुथोप ngangबद्राबा निसा जादबा सानरो
नहासिंग नेशनल की थाक पुथो ngambadro ang kan haina sine ngamni ngamoy adu erga sara do adu erga di sise sigi jaga se mini sports complex ma lupa crore ani ka makhai sanga sara na madu ki ai madu ki aya madu pijera mage adu ngasi tinagi buse hayeng bau tinagi ko ngasi tinagi buse hayeng bau tinagi asoi be lera su unara wari saji adu ka koi BJP yaru mani bor me ane koi somsa le som tu en tonu kum siko sing sing na ji ko bot khomna kum se ba bot khomna ka bot matam da paisa na uro ka to bodagi ni ni ngasi akoi na ngak yo puthara ga lera mi se mi yenga bot PC party yenga bot PC ba adu ka na manipur kan ni ba ya ko sikituma na pakistan